ꯊꯣꯝꯕ ꯅꯣꯡꯉꯥꯜꯂꯦ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯨ ꯅꯨꯃꯤꯠ ꯋꯥꯇꯣꯟ ꯌꯧꯔꯁꯤꯕꯣ ꯑꯗꯨꯝ ꯇꯨꯝꯃ ꯂꯩꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕ ꯑꯉꯥꯡꯅꯣꯅꯦ ꯁꯤꯕꯣ ꯃꯇꯟꯅ ꯃꯔꯣꯟ ꯑꯃ ꯇꯜꯂꯤꯕ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯔꯤꯕ ꯑꯉꯥꯡꯅꯣ ꯁꯤꯕꯣ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯍꯥꯏ ꯊꯣꯝꯕ ꯅꯪꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯅꯦꯍꯦ ꯍꯧꯒꯠꯇꯦꯕ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕꯁꯦ ꯃꯥ ꯃꯅꯥꯗ ꯃꯊꯟꯗ ꯇꯥꯗꯦ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯊꯣꯝꯕ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯃ ꯀꯧꯔꯕꯅꯤ ꯀ꯭ꯋꯥꯛꯅꯕꯨ ꯑꯣꯜꯂꯛꯄ꯭ꯔꯥ ꯈꯪꯗꯦ ꯃꯁꯤꯕꯨ ꯀꯥꯟꯅꯗꯦ ꯀꯗꯥꯏꯗꯅꯣ ꯖꯪꯒꯜꯗꯔ ꯀꯥꯏꯗꯅꯣꯃ ꯉꯥꯏꯍꯥꯛ ꯋꯥꯛꯀꯤꯡ ꯆꯠꯂꯨꯈꯤꯒꯦ ꯅꯣꯡꯃꯇ ꯇꯨꯝꯕꯁꯤꯃ ꯄꯦꯟꯅ ꯇꯨꯝꯒꯦ ꯍꯥꯏꯕꯁꯦ ꯐꯪꯈꯤꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯅ ꯉꯟꯇꯥꯅ ꯍꯧꯗꯣꯛꯇꯅ ꯑꯩꯁꯦ ꯈꯪꯗ꯭ꯔꯦꯗ ꯉꯟꯅ ꯍꯧꯒꯠꯂꯒ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯩꯕꯨ ꯆꯥꯛꯁꯨ ꯆꯥꯔꯛꯇꯦ ꯆꯥꯛꯁꯨ ꯂꯥꯝꯃꯛꯈ꯭ꯔꯦꯗ ꯄꯨꯛꯁꯦ ꯖꯪꯒꯜꯁꯤꯗ ꯆꯥꯕ ꯌꯥꯕ ꯈꯔ ꯍꯧꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯐꯅꯗꯤ ꯁꯥꯡꯕꯅꯤ ꯑꯩꯅ ꯂꯥꯛꯏꯕꯁꯦ ꯖꯪꯒꯜꯁꯤꯗ ꯆꯥꯅꯕ ꯑꯃꯠꯇ ꯎꯗꯦꯅꯦ ꯇꯧꯔꯤꯁꯤꯕ ꯉꯁꯤꯁꯤꯕꯨ ꯆꯔꯥ ꯑꯃꯨꯛ ꯍꯦꯟꯗꯅ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯒ ꯑꯃꯨꯛ ꯌꯦꯡꯉꯨꯕ ꯑꯗꯨꯅꯤ ꯉꯁꯤꯁꯦ ꯁꯣꯏꯔꯣꯏꯁꯦ ꯄꯨꯛꯁꯤꯗꯤ ꯌꯥꯔꯛꯇ꯭ꯔꯦꯍꯦ ꯑꯐꯪꯕ ꯍꯦꯛꯇ ꯆꯥꯁꯟꯕ ꯍꯥꯏꯕꯗꯨꯅꯤ ꯂꯩꯔꯝ ꯍꯦꯛꯇ ꯆꯥꯔꯒꯦ ꯑꯥꯗ ꯂꯩꯔꯤꯕꯁꯤꯕꯨ ꯄꯥꯜꯂꯤꯕꯁꯤꯕꯨ ꯑꯪꯒꯨꯔ ꯅꯠꯇꯦ ꯃꯁꯤꯗꯤ ꯈꯔ ꯊꯨꯅ ꯆꯪꯍꯜꯂꯒ ꯍꯦꯛꯇ ꯆꯥꯔꯨꯔꯒꯦ ꯃꯁꯤꯗꯤ ꯎꯁ ꯌꯥꯝꯅ ꯋꯥꯡꯉꯤꯍꯦ ꯍꯦꯛꯇ ꯆꯣꯡꯈꯠꯂꯒꯦ ꯊꯣꯝꯕꯅ ꯑꯪꯒꯨꯔ ꯑꯗꯨꯕꯨ ꯆꯥꯕ ꯐꯪꯂꯝꯃꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯈꯠꯂꯒ ꯊꯣꯝꯕ ꯎ ꯀꯥꯕꯁꯨ ꯍꯩꯔꯝꯗꯦ ꯍꯟꯖꯟ ꯍꯣꯠꯅꯔꯕꯁꯨ ꯊꯣꯝꯕꯅ ꯑꯪꯒꯨꯔ ꯑꯗꯨ ꯐꯪꯂꯝꯗꯦ ꯆꯣꯡꯈꯠꯇꯨꯅ ꯂꯥꯝꯗꯨꯅ ꯍꯣꯠꯅꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯊꯣꯝꯕ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯝꯂꯕ ꯃꯇꯨꯡꯗ ꯐꯪꯗꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯟꯈꯤꯔꯝꯃꯤ ꯆꯥꯛ ꯂꯥꯝꯕꯒꯤ ꯄꯨꯛꯅ ꯃꯔꯣꯜ ꯑꯃ ꯈꯨꯝꯒꯠꯂꯛꯄꯅꯦ ꯃꯁꯤꯒꯤ ꯑꯪꯒꯨꯔꯁꯤ ꯁꯤꯜꯂꯝꯒꯅꯤꯗ ꯃꯁꯤꯒꯤ ꯑꯪꯒꯨꯔꯁꯤ ꯆꯥꯛ ꯂꯥꯝꯕ ꯀꯥꯟꯗ ꯑꯁꯤꯟꯕ ꯆꯥꯁꯟꯕ ꯑꯗꯨꯏ ꯃꯥꯟꯗ꯭ꯔꯦ ꯏꯃꯥꯅ ꯊꯣꯡꯕ ꯆꯥꯛꯇꯣ ꯑꯣꯏꯅ ꯆꯥꯔꯨꯔꯒꯦ Thank you for watching this video. If you enjoyed it, please hit the like button and the bell notification icon.